Maruoiba Pausing Pijari. Kautruk Ching Lekai Dangarang Kuki Kutlai Paibasing na drone dagi bomb thadaratuna yung kaya amang ata thokhan kiba aduna maram oiraga Khunjasing Lanjena Kray Kautruk Ching Lekai Khuntak Lansire. Kuki Kutlai Paibasing na Sinam Kom Mathaki Mark Hill da Laiba Nipan Suba Indian Reserve Battalion gi bunker posta mortar sizinaduna amadi drone bombing tawduna akan mamongda attack chathakrai. Nipan Suba IRB gi AK rifle ama insas rifle ama amadi LMG ama Kuki Sing na lokrai. Kuki Kutlai Paibasing na ambulance sizinaduna mitai micham gi mathakta landare haina Coordinating Committee on Manipuri Integrity Kokomi na fongdurakli. Manipur Thugaiba Pambasing na drone dagi bomb thadaduna mi halaklaba fawbada Lengaki Security Advisor na tumina leisiliba si mi siba loiraba matungda tangdu leitaba purakadoribra haina thangoiban ACG MLA case joitishan na akan mawafam thablakli. Amadi Lengaki thabak lawba matamda miyamna transparency leitabagum uriba si kokhanaba angamba thakta hotnagani haina ngasi Manipur Staff Selection Commission gi chairperson oina wasak lawkraba T Ranjit na fongdorakli.